State asida census ki thabak Thouram sing Loidringeida NRC update Tounabagi Chaba report ama state Lankhatkadabani center da Lankhatkadabani haina 14 CSOs Kanglaipa ki convener Santa Nahakpam na Fongdorakli. Wafamasi 14 CSOs Kanglaipa ki mihut kangbu amana handak da New Delhi da chatuna Ministry of Home Affairs Census Commissioner ga unakiba dugi matangda pangthok papawgi mifamamada mahak na Fongdokibani. Kaisam patalaiba ipsagi office da pangthok papawgi mifamaduda Santa Nahakpam na hai Census Loidringeida mamangda NRC update Tounabagi haibadi manda loop asina mamang tha June gi tang nipanda miyam na khongchat ama chatlaba matung mifam pangthoktuna warip kaya lauki madugi matungina Manipur gi governor chief minister amadi home minister unaraba matung makhoidagi pautak lauraga Delhi da chatuna mari lenaba authority singa unarurabani khongchat aduda 14 CSOs ki team asina India gi registrar general amadi census commissioner ga unaduna Kumja lisingani kuntarit ki census Loidringeida mamangda Manipur da NRC update Tounaba taksinki loinana NRC update Tobagi Thabak loidriva faubadi state asige final census Englisingani kuntarit ki population figure with health that thamnaba amadi delimitation gi thabak asi NRC update loidriva fauba pangthok tanaba akanba pressure piramki Unabadu da Myanmar dagi changsilakliba mitop miyancha singna Manipur gi demography da ahongba kaya lakhalibasi khanghanbaga loinana Home Ministry gi High Level Committee on Demographic Change na hiram asida ahenba meeting changnabagi wafam su thamlamki 14 CSOs na thamkibu wafam singadu taraba matungda India gi asengba citizen khandokpada akaiba leite loinana lamdam asida mitop sing yokhatuna thambagi wakhalon su leite haina Ministry of Home Affairs amadi Registrar General and Census Commissioner of India gi maikaidagi thamlaki hairi Santa Nahakpamna makataraduna Union Home Ministry amadi Registrar General amasung Census Commissioner ga unarubagi report asi nomanini asigi manungda Manipur Lankhatkta pisilagani hiram asigi matangda punna khananaba Lankhatkna athubada lamdam asida khundaminariba kanglu furup khudingmaki CSO sing punna faminaba yaba platform ama sinbiyu maduda leibak asida leiriba NRC amadi constitution gi expert na chingba miyoi kaya kauduna punna khananainabagi khudong chaba longminasi haina mahakna fongdoki अखोइना मणिपुर गवर्नमेंट अपील तौनिंगिसे अथुब मतमदा मणिपुर मनुंगसिदा तारिबा फुरुप खुदिंगमक कुकी वगैरह नागा वगैरह मैथै पांगल वगैरह वाट ओवर ऑर्गेनाइजेशन अखोइ मयाम पुन्ना फमिनाबा याबा मियाम पुन्ना यागदबा अदुगुंबा प्लेटफॉर्म अमा गवर्नमेंट ऑफ मणिपुर ना सिनबिरकांदा मदुगुंबा प्लेटफॉर्म दुदा अखोइना सेंसस की ममांगदा एनआरसी तौबियु हाइरि रिपोर्ट से मणिपुर गवर्नमेंट गा अखोइ सीएसओ मयाम गा पुन्ना कदाइबाव खोंग थांजनमिनराकांदा इंडिया गवर्नमेंट दा कदाइबाव तक्सलगा कदाइबाव माइ पाकपा ngамगदबनो हाइबदो अदुगुंबा खननैनबगी सेशन अमा सरकारना सिल्लो सरकार का तौमिनरसी अखोइ फमिनसी सरकार गिसु सरकारना सिल्लिने हारगा हेक्ता कनागुम मी अमना सिल्लगा हेक्ता रिजोल्यूशन अमा लेरगा सीमा वारेप नगरे हाइबा नतबा सरकारना इशू असि अखोइ पुन्ना चटमिनबा यानबा अथुब मतमदा हारिबा सेमिनार नत्र वर्कशॉप सिंजे सिनबिरगा फाइनल मेमो